Malem taibung panba sida lairiba jiba panba khuring maktagi mioibana athoiba oiduna prithibhi asigi mapu oina pali masi mioibana atai jiba singdagi wakhal khanma ngambagi sakti henbadagini mioibagi wakhal khanma ngambagi saktina chauraba madi mapangan kallaba jiba panba kaya lakshin mangamli asuk wanglaba mioibagi mapokta poklaba ikhoina aikhoigi wakhalbu paring chumna mamai chumduna athoiba mapok asigi nungaiba phangnanaba honafam thoktabara Amaromdana maning tamlaba mioibagi wakhalbu pukningi athiamana humduna seranaba lambida pukhibadagi mamal yamlaba mapok asigi wahan thokpuna thairamduna amamba ipaki ironungda lukkiba natragana khangu thakta punsi loikhiba kayasu yaudaba natti maramaduna aikhoigi pukning wakhalbu yasan laktuna sectionna senaduna mioipok ama oibagi chawthokchabaga loinana wakhal paring chumna khanduna punsigi thodang sing lawpham thoktabara Akas bani Imphal ge pau kangbuna leptana sanduk chariba thoram Mitkap Thoklasi gi taruk suba tangkakta ngasi puduna lakchari Laichurabasingi Pukning Wakhal Lam kayada tungan saitheng kaya mayuk nariba malemasida mioibagi pukning wakhal dasu chawna saitheng piri World Health Organization gi matung inna mioibagi pukning wakhal mental health fana thamba haibasi mioiba amana ma ki tawbung amba sakti gi manungda afaba wakhalon ga loinana punsida thengnariba wakhal gi awaba singbu lakshinduna khunaida kanagadaba thodang sing yaba adubuni hairi Pukning wakhal bulaksinduna masama upana thammangamdaba adubuna pukning wakhal gi anaba leiraba mioini hainari ing kumja lisingani taramapanda malemgi oina mioi million chamapun humputara rom anxiety amadi depression yauna pukning wakhal gi lainana nai hairi amoromda amuk mayai ka bachinjak chaba amadi sizinaba mioi singdasu kariguma matamda pukning wakhal gi anabana punsibu khudong thiningai ohelakpa yaudaba natti Mayai kaba chinjak charubadagi laishu khiba adudagi amuk mayai kaba chinjak adu pak hek thadok pangamdabadagi pukning wakhalda ahongba kaya laktuna pukning wakhalna naraba mioi oirei maduna maram oiduna khanpham thoktaba wakhal kaya khanjinduna karigumbada punsibu khudong thiningai ohelai leptana missing hengalakliba bharatdasu health sector da pukning wakhal gi laina asi achouba singnaba ama oirakli ing kumjali singani taramanga taratarukta Kendragi Ministry of Health and Family Welfare gi mityang makhada Bengaluru dalaiba National Institute of Mental Health and Neurosciences na mapungoiba thodang lauduna National Mental Health Survey of India lisingani taramanga tarataruk pangthokki mayai ka bachinjak chaba made sizinabadagi thorakpa pukning wakhal gi laina yauna tongan maram singdagi thorakpa pukning wakhal gi laina na lebak asigi health sector da pirakliba saitheng singi maramda section wakaya survey gi report aduda palli Manipur dasu mayai ka bachinjak sizinabadagi pukning wakhal gi laina na naraba mioi kaya yaruktuna khunaida thohaningdaba thodok kaya thokpa yaukre mayai ka bachinjak ta laishubadagi pukning wakhal gi laina na naraktuna masagi nupi angang hatlaba matungda masamaksu mathanta sijakibagi thodok phawbu laikre mayai ka bachinjak ta laichuraba mioi singna masa khakta natana imung manung amadi kairol laikai da phawba nungaitaba amadi khudong chadaba kaya thohalli Masigi matangda Resident Institute of Medical Sciences RIMS ki Psychiatry Department ki Professor Dr. R.K. Leninna asumna phongdokli Mama pau oibasingnasu machasingna nesadalai chu matamda magi wakhalda aigi chana adu orakani aigi chana phaborakani hena khanjabadugi onatenabada ngangba sakpa haiba taraktaba namaram oirakanda yamna pungningda ninghannaba khoirang khoisaunaba asina maram oirga punsigi akoigi manglomda changsinbagi mahutta kari nungi no haiba wapam phawba lakpa makoidasu ninghanaba amadi depression gi anaba kayamuk naba akoi thengnajai hairiba nisasiniraba mioi masamaktasu depression narakpa yai natraga koigi anxiety narakpa yai kauganbagi anaba narakpa yai
ꯅ꯭ꯌꯨꯔꯣꯄꯦꯊꯤ ꯍꯥꯏꯗꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕꯒꯤ ꯑꯅꯥꯕ ꯅꯥꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯒ ꯇꯤꯟꯅꯕ ꯃꯌꯥꯝ ꯃꯤꯃꯥꯟꯅꯕ ꯃꯔꯛꯇ ꯂꯩꯕ ꯉꯝꯃꯛꯇꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯁꯨꯝ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯤꯡꯍꯟꯅꯔꯛꯄ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯣꯏꯈ꯭ꯔꯤꯕ ꯐꯪꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝꯁꯦ ꯎꯔꯀꯥꯟꯗ ꯃꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟꯅ ꯂꯥꯛꯄꯗꯒꯤ ꯁꯤꯔꯒꯦ ꯃꯥꯡꯒꯦꯅ ꯈꯟꯕ ꯑꯃꯗꯤ ꯁꯨꯏꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕꯁꯨ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯤꯁꯥ ꯆꯥꯕꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯄꯣꯛꯄꯁꯨ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨ ꯃꯁꯤ ꯑꯃꯅ ꯑꯃꯕꯨ ꯄꯣꯛꯍꯟꯕ ꯄꯣꯠ ꯑꯃꯅꯤ ꯑꯅꯤꯁꯤ ꯊꯥꯅꯕ ꯌꯥꯗꯕ ꯑꯃꯅ ꯑꯃꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯟꯖꯥ ꯌꯥꯝꯅ ꯊꯛꯄ ꯃꯤꯗ ꯒꯟꯖꯥ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯕꯤꯁ ꯏꯟꯗ꯭ꯌꯨꯁ ꯁꯥꯏꯀꯣꯁꯤꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯀꯥꯎꯈꯤꯗꯅ ꯑꯩ ꯅꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯃꯤꯕꯨ ꯆꯤꯡꯅꯕ ꯑꯗꯨꯒ ꯅꯣꯛꯑꯣꯏꯗꯕꯗ ꯅꯣꯛꯄ ꯉꯥꯡꯉꯣꯏꯗꯕꯗ ꯉꯥꯡꯕ ꯇꯧꯔꯣꯏꯗꯕꯗ ꯇꯧꯕ ꯁꯥꯎꯔꯣꯏꯗꯕꯗ ꯁꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯐꯤꯕꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯁꯥꯗ ꯑꯃꯗꯤ ꯑꯇꯣꯞꯄꯗ ꯑꯀꯥꯏꯕ ꯑꯃꯥꯡ ꯑꯇꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯕꯒꯤ ꯄꯣꯠ ꯐꯥꯎꯕ ꯂꯥꯛꯏ ꯑꯁꯤ ꯌꯨꯗꯁꯨ ꯑꯗꯨꯃꯛ ꯊꯣꯛꯏ ꯌꯨꯗꯁꯨ ꯑꯩꯈꯣꯏꯅ ꯌꯨ ꯀꯨꯏꯅ ꯊꯛꯂꯛꯑꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯎꯒꯟꯕꯒꯤ ꯑꯅꯥꯕ ꯌꯥꯝꯅ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯔꯛꯄ ꯌꯨꯗ ꯀꯥ ꯍꯦꯟꯅ ꯂꯥꯏꯆꯨꯈꯤꯕ ꯆꯥꯕ ꯊꯛꯄꯗ ꯊꯋꯥꯏ ꯌꯥꯎꯍꯧꯗꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯕ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯗꯦꯂꯨꯖꯟ ꯑꯣꯐ ꯏꯟꯐꯥꯏꯕꯤꯂꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯊꯦꯂꯣ ꯁꯤꯟꯗ꯭ꯔꯣꯝ ꯀꯥꯏꯅ ꯈꯪꯅꯕ ꯂꯥꯏꯅꯥꯁꯤꯡꯁꯤꯁꯨ ꯌꯥꯝ ꯅꯥꯒꯜꯂꯤ ꯃꯔꯨꯑꯣꯏꯅ ꯀꯨꯏꯅ ꯌꯨ ꯊꯛꯂꯛꯑꯕ ꯅꯨꯄꯥꯁꯤꯡꯗ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯃꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯨꯝꯍꯟꯗꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯉꯩꯗ ꯇꯨꯝꯕ ꯁꯤꯠꯄ ꯑꯃꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯊꯤꯠꯄ ꯋꯥ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯕꯤꯕ ꯀꯞꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯅꯥꯊꯩꯔꯛꯇꯨꯅ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯥꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯔꯝꯕ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯔꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯄꯥꯝꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯇꯦꯁ ꯇꯧꯔꯒ ꯄꯦꯟꯖꯕ ꯃꯇꯝꯅꯤ ꯑꯃꯔꯣꯝꯗ ꯑꯐꯕ ꯄꯣꯠꯀ ꯐꯠꯇꯕ ꯄꯣꯠꯀꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯨꯅ ꯂꯥꯏꯆꯨꯒꯟꯕꯁꯤ ꯐꯠꯇꯕ ꯄꯣꯠꯁꯛꯅ ꯍꯦꯜꯂꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯕꯕꯨ ꯍꯧꯔꯨꯔꯕꯗꯤ ꯍꯦꯛꯇꯃꯛ ꯊꯨꯅ ꯂꯥꯏꯆꯨꯔꯛꯏ ꯇꯁꯦꯡꯅꯃꯛ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯍꯧꯈꯤꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯨꯞꯅꯒꯤ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯇꯪꯂꯨꯒꯦ ꯈꯟꯅ ꯆꯥꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯂꯦꯅꯤꯟꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯄꯨꯔꯥ ꯃꯁꯛ ꯍꯣꯡꯍꯟꯕ ꯑꯗꯨꯁꯨ ꯑꯐꯕꯔꯣꯝꯗ ꯅꯠꯇꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯅ ꯆꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯃꯤ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯃꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯕ ꯊꯋꯥꯏ ꯌꯥꯎꯖꯔꯝꯕ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯔꯝꯕ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯍꯨ ꯀꯥꯝꯁꯤꯟꯕꯗꯧꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛꯁꯤ ꯍꯣꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥ ꯃꯁꯨ ꯊꯧꯑꯣꯏꯔꯛꯇꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯇꯥꯔꯛꯇꯕ ꯌꯨꯝꯒꯤꯗꯃꯛꯇ ꯈꯟꯕ ꯀꯅꯥꯅ ꯆꯥꯔꯤ ꯀꯅꯥꯅ ꯀꯔꯤ ꯆꯥꯔꯤ ꯁꯦꯠꯂꯤ ꯍꯥꯏꯕ ꯎꯔꯛꯇꯕ ꯃꯃꯥ ꯃꯄꯥꯗ ꯊꯝꯃꯝꯕ ꯕꯦꯕꯥꯔ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯂꯨꯅ ꯏꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯕ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯗꯨꯒꯤ ꯁꯛꯑꯣꯡ ꯁꯥꯗꯥ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯗꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯜꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯀꯟꯈ꯭ꯔꯕ ꯅꯤꯁꯥꯒꯤ ꯆꯩꯊꯦꯡꯅꯤ ꯄꯤꯛꯂꯤꯕ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯤꯁꯥ ꯑꯁꯤ ꯊꯦꯡꯗꯅꯕ ꯅꯤꯁꯥꯒꯤ ꯂꯤꯆꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕꯣꯟꯗꯤ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯗꯅꯕ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯅ ꯃꯗꯨꯒꯤ ꯅꯤꯁꯥꯒꯤ ꯂꯥꯡꯗ ꯊꯨꯈꯤꯗꯅ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤꯜ ꯑꯃ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯖꯒꯣꯏ ꯏꯁꯩ ꯊꯥꯡ ꯇꯥ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕ ꯍꯣꯕꯤ ꯑꯃꯗ ꯂꯨꯞꯍꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇꯒꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯊꯩꯗꯣꯛꯄ ꯌꯥꯔꯝꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕ ꯋꯥꯠꯍꯧꯕꯗꯒꯤ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯁꯤ ꯆꯠꯂꯣꯏꯗꯕ ꯃꯥꯏꯀꯩꯗ ꯍꯦꯛ ꯆꯠꯈꯤꯕ ꯂꯝꯐꯥꯡꯂꯕ ꯂꯝꯂꯣꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤꯗ ꯍꯦꯛ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ
Manipur Langakna, Raja Sigi Miamgi Ipa Torankaya Paikatuna, Miamgi Punsi Mahingi Thak Wankat Hananaba, Thokchil Torankaya Paikatli. Mapung Oina, Social Welfare Department na, Angang ama Poktringaidigi Horaga, Mama Aduna Mirolingaidigi Hoduna, Angang Amana Polakpa, Shaurakpa Amadi, Ahal Oishilakpa Paubugi, Tongan by Skim Kaya Paikatli. In Kumjalising Taramapanda, the Manipur State Policy on Psychoactive Substances Haiba, Draki Policy Masusiamduna, Chanabahokre. Masigi Matakta, Mayai Kabasinjak the Laichurabasingi Pukning Wakhal, Makoibu Mahusagi Isel the Puraknava, Thokchil Thorang Kayasu, Department Ashina Paikatli. Lanai in a Hangduk Liba, Rehabilitation Center Singbo, Kanglon Chumna, Tabak Tohunanabasu Yangshili. Masida Sunatana, Anubu Mangal Trust Center Kauba, Langaki Amatangairaba, Rehabilitation Center Amasu Hangdoktuna, Mayai Kabasinjak the Laichurabasingi Pukning Mayai Kabasinjak Amasung, Pukning Wakhal gi Lainagi Matang the Pongduk Laduna, Social Welfare Director, NG Utamna, Akasbani Imphal gi Ipau Kangbuda, Asumna Pongdokli. ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯕꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯈꯔꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯕꯁꯤꯃꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯥꯌꯦꯡ ꯊꯣꯛꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯅꯕ ꯐꯥꯎꯕ ꯂꯩ mayai kaba chinjakta laichubasiga aduga pukning wakhalgi anabaga anisi tunana chatminabasi adum ubu phangi masi akhang aisina haiba matamda karidagino anise naknaribase na haiba kanda yananbada animaksigi haurakphamje manaba haibadi akhwegi nongmagi punsida thengnariba awa ana wakhal nungaitaba aduga nungsiba machin manaw mama mapa kainabagi marup mapang kainabagi trauma lehoba punsida thokani thajarudaba laibak thiba thogdoma thokiba trauma lehoba sugumba trauma wakhal charangnaba aduga ningba kaiba mayamsina pukning wakhal laina naraknaba macha masu oi aduga atopa miyoi kharadana sigumba singsina mayai ka bachinjak charaknaba lambi oibasu dum yauri aduna sumaina wakhalgi laina su mayai ka bachinjak chabasu animaksi haurakphamji manaba yaurai aduna ani jamna naknai hana koina khanarisi atopa amana ama thokhan bayaba ama thokhan bayaba haibagi arthadi ngasaigi pukning wakhalgi laina leiba kangbusi makhoiji doctor na piba drug chagali magi anxiety leiba depression wakhal charangnaba aduga mangonda thogdo wathokya agi nungaitaba ningsangba mayamsina mabu matam pumbada charangna raga lehanba sigumma mayamsi koknaba doctor na magi hidak thaba yawi doctor na thaba hidak sidagi hendoraktana ain yadaba hinda chakhalaktana anu mayai ka bachinjakta laichu nabagi lambi oirakpasu dum yaudaba natte sumaina wakhal laina aduna maram oiraga magi mayai ka bachinjakta drakta laichuraknabagi lambi ma oirakpa atopana ngasaigi amu mayai ka bachinjak se chasalubadagi magi wakhalgi fibamje hongakpa pukninggi fibam hongakpa brain gi functioning da akaiba laktana wakhal laina oina churakpasu yawi aduna mayai ka bachinjak chabadagi wakhal laina lakpa makhalama aduga wakhal laina leibadagi mayai ka bachinjak chakiba ma hairiba posi tholakpana laina makhalani si yamna naknaba mari lei aduba khoi miyoibana punsi si mahiyana nungaina hinge hairagadi akhoida changi basi pukning wakhal hakchang ahumak si phabadu ma changi wakhal nungai tragadi wakhal charang naragadi chaba thakpa yade hakchang soksalai atopada muk hakchang si laina tina chendana awana khangaga leiba taragadi wakhal nungai bangamde pukning pothaba ngamde aduna hakchanga pukninga wakhalga ahumji yamna naknaba mari leinai hakchang phatragana wakhal nungaiba ngamde wakhalgi laina leiragana hakchang phaba ngamde aduna punsi si mahiyange hairagadi pukning wakhal hakchang ahumaksi changchang launa phana laina ba honaba ma changi matang sida ina thamjaning ba wafamdi aikhoi miyoiba samaj sida leiriba hojik manipur gi society sida su naha ahal kayama hakchang phanaba gym da chatpa zumba tawba walking chatpa exercise tawba mayama ui yamna phai hakchang phana leinabagi damakta adubu pukning wakhal pothanaba pukning phagatnaba wakhal phathanaba exercise tawbudi thengnade aduna nongmada minute 10 manga kaithoaga akhoina sonda pungkhai ma kaithoaga hakchang phagatnaba exercise tawriba dumaina minute 10 manga kaithoaga khoigi pukning wakhal se leitanaba honabiba mathau tai masi tongan ba makhal leigani akhang ai sing tana biba yai
ꯌꯣꯒꯥꯒꯤ ꯑꯥꯁꯟ ꯃꯈꯜ ꯈꯔ ꯇꯧꯕꯤꯕ ꯌꯥꯏ ꯏꯇꯣꯝꯇ ꯇꯨꯃꯤꯟꯅ ꯀꯥ ꯑꯃꯗ ꯂꯩꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯐꯥꯗꯕ ꯇꯝꯕ ꯋꯥꯈꯜ ꯈꯟꯕ ꯇꯝꯕ ꯑꯩꯅ ꯇꯧꯈꯤꯕ ꯑꯐꯕ ꯂꯝꯕꯤ ꯐꯠꯇꯕ ꯂꯝꯕꯤ ꯋꯥꯈꯜꯗ ꯅꯩꯅꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯌꯥꯏ ꯃꯤ ꯃꯌꯥꯝꯅ ꯁꯟꯗꯣꯛꯏꯕ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯆꯪꯍꯟꯗꯕꯤꯗ ꯃꯤꯅꯤꯠ 10-15ꯗꯪ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤꯞ ꯑꯣꯏꯅ ꯊꯝꯕꯤꯕ ꯄꯣꯊꯥꯕ ꯇꯝꯕꯤꯔꯒꯗꯤ ꯍꯛꯆꯥꯡꯁꯨ ꯐꯒꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯐꯒꯠꯀꯅꯤ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯒꯅꯤꯅ ꯊꯥꯖꯩ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯀꯤ ꯇꯨꯀꯠꯆꯅ ꯑꯃꯗꯤ ꯍꯪꯒꯣꯏꯅ ꯂꯧꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯈꯨꯟꯅꯥꯏꯒꯤ ꯃꯤꯔꯛ ꯇꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯝꯃꯤ ꯈꯪꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯏꯇꯥ ꯇꯥꯍꯧꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯄꯨ ꯇꯦꯁ ꯇꯧꯔꯨꯕꯗꯒꯤ ꯂꯥꯏꯆꯨꯕ ꯑꯣꯏꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯕ ꯅꯠꯇꯦ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯝꯕꯗꯒꯤ ꯂꯥꯏꯆꯨꯔꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯝꯕꯗꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯀꯦꯅꯦꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯁꯨ ꯑꯦꯗꯤꯛ ꯑꯃꯅꯤ ꯑꯦꯗꯤꯛꯁꯟ ꯑꯁꯤ ꯗꯤꯖꯤꯖ ꯑꯃꯅꯤ ꯑꯩꯅ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯑꯦꯗꯤꯛꯁꯟ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯍꯥꯛ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯌꯨ ꯒꯟꯖꯥ ꯄꯤꯜꯁꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯅꯝꯕꯔ 4 ꯍꯦꯔꯣꯏꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯈꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯑꯔꯣꯏꯕꯗꯗꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯔꯝꯗꯤ ꯗ꯭ꯔꯒ ꯑꯁꯤ ꯌꯥꯎꯗꯕ ꯃꯇꯝꯗ ꯏꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯋꯥꯕ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯣꯡꯃꯗ ꯅꯤꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯃꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯑꯁꯤꯗ ꯑꯗꯨꯝ ꯇꯥꯁꯤꯜꯂꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯌꯥꯝ ꯑꯃ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯆꯦꯟꯖ ꯇꯧꯔꯒ ꯌꯦꯡꯉꯤ ꯍꯜꯂꯛꯑꯒ ꯆꯥꯁꯤꯜꯂꯤ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯒ ꯑꯁꯤꯗ ꯑꯃꯨꯛꯄꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯗꯤ ꯃꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯌꯥꯝꯅ ꯋꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯋꯥꯈꯜ ꯏꯃꯣꯁꯅꯦꯜ ꯁꯣꯁꯤꯌꯦꯜ ꯂꯣꯏꯅꯃꯛ ꯁꯣꯛꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯗ ꯏꯁꯥꯅ ꯇꯣꯛꯅꯤꯡꯂꯕꯁꯨ ꯇꯣꯛꯄ ꯍꯦꯛꯇ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯏꯁꯥꯒꯤ ꯋꯤꯜ ꯄꯋꯔ ꯌꯥꯎꯗꯕꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯗ꯭ꯔꯒ ꯑꯁꯤꯅ ꯑꯍꯣꯡꯕ ꯋꯥꯈꯜꯗ ꯕ꯭ꯔꯦꯟꯗ ꯃꯌꯥꯝ ꯑꯃ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯑꯦꯒ꯭ꯔꯦꯁꯤꯞ ꯕꯤꯍꯦꯚꯤꯌꯔ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯛꯄ ꯍꯤꯡꯅꯤꯡꯂꯛꯇꯕ ꯁꯨꯁꯥꯏꯗꯜ ꯇꯦꯟꯗꯦꯟꯁꯤ ꯃꯌꯥꯝ ꯑꯃ ꯋꯥꯈꯜꯗ ꯊꯣꯛꯍꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯌꯥꯝ ꯁꯥꯊꯤꯕ ꯈꯪꯉꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯌꯥꯝꯅ ꯂꯥꯏꯅꯥ ꯍꯦꯟꯖꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯇꯣꯛꯅꯤꯡꯂꯕꯁꯨ ꯍꯦꯛꯇ ꯇꯣꯛꯄ ꯉꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯩ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯔꯁꯨ ꯁꯣꯁꯥꯏꯇꯤꯗ ꯃꯤꯔꯛꯇ ꯆꯪꯅꯤꯡꯗꯕ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯔꯛꯇ ꯆꯪꯕꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯏ ꯌꯨꯝꯗ ꯐꯦꯃꯤꯂꯤꯗ ꯑꯣꯏꯔꯁꯨ ꯐꯦꯃꯤꯂꯤꯗ ꯏꯟꯊꯣꯔꯛꯄ ꯐꯦꯃꯤꯂꯤꯗꯒꯤ ꯀꯧꯅ ꯉꯥꯡꯅꯗꯕ ꯑꯩꯅ ꯇꯧꯔꯨꯕꯗꯨꯅꯕꯨꯗꯤ ꯑꯣꯏꯍꯜꯂꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯔꯤꯂꯦꯁꯟ ꯄꯨꯡꯇꯠ ꯇꯠꯂꯛꯄ ꯀꯧꯅ ꯉꯥꯡꯅꯔꯛꯇꯕ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏ ꯍꯧꯔꯛꯄꯗ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯔꯛꯈꯤꯕ ꯂꯩꯀꯥꯏꯅ ꯑꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕꯗꯒꯤ ꯂꯥꯏꯆꯨꯈꯤꯗꯨꯅ ꯃꯥꯡꯂꯕ ꯄꯨꯟꯁꯤꯒꯨꯝ ꯂꯦꯜꯂꯝꯕ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯊꯝꯂꯝꯕ ꯊꯥꯖꯕ ꯀꯌా ꯃꯥꯡꯂꯛꯂꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯀꯌꯥ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯁꯨꯅꯨ ꯁꯤꯐꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯚꯕꯥꯅꯟꯗꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯁꯨ ꯑꯦꯗꯤꯛ ꯑꯃꯅꯤ ꯑꯩ ꯍꯧꯖꯤꯛ ꯅꯤꯁꯥꯗꯩ ꯁꯦꯡꯅ ꯆꯨꯝꯅ ꯂꯥꯞꯅ ꯂꯩꯕ ꯉꯝꯖꯔꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯂꯩꯅ ꯍꯧꯔꯛꯈꯤ ꯌꯨꯝꯒꯤ ꯗꯥꯏꯇ ꯑꯩꯅ ꯉꯝꯕ ꯀꯩꯁꯨ ꯀꯌా ꯂꯧꯖꯔꯝꯃꯤ ꯅꯤꯁꯥꯁꯦ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯤꯁꯥꯅ ꯍꯨꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯑꯩꯅ ꯈꯟꯖꯔꯝꯕ ꯀꯌꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯍꯟꯈꯤ ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯅꯤꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯌꯨꯝꯒꯤ ꯃꯤꯅ ꯊꯥꯖꯔꯝꯕ ꯀꯌꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯉꯛꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯨꯝꯊꯣꯡ ꯀꯩꯔꯣꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯕꯨ ꯍꯟꯊꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯂꯣꯏꯅꯍꯟꯅꯤꯡꯗꯕ ꯇꯤꯟꯅꯅꯤꯡꯗꯕ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥꯗꯒꯤ ꯂꯥꯞꯅ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯑꯣꯡꯗ ꯎꯕ ꯉꯝꯃꯛꯄ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯅ ꯁꯨꯝ ꯈꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯀꯌꯥ ꯐꯥꯎꯔꯛꯈꯤ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯉꯝꯃꯔꯣꯏ ꯈꯟꯈꯤꯕ ꯀꯌꯥꯁꯤꯡꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯉꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯄ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤ
mayai kaba chinjak sizinarubadagi punsigi nungaiba manglan kaya galoina horkiba mioi kaya wakhal lamhangna duna lenba kaya su yauribani sana khonabada thawai yaujarakpa mioi kaya su mayai kaba chinjak charubadagi tinjang kaijang punsi oina lenkhiba yaudaba natte Laichuraba punsi oirakpadagi pukning wakhalgi anaba oiraktuna itomta tongana leninglakpa mayai kaba chinjak chadrabadi thabak amata pangthokpa ngamdabagi phiyomda lakhiba kaya su yauribani Masamak Laichuraba oirambadagi anoba mangal trust center da layangduna phagalaklaba Sowombungdagi Shanasam Sonamanina Akasbani Imphal-gi pau kangbuda asumna phongdorakli Aiju angang oingaidagi nisha chaga horkibadi natte aiju sana khonabada yamna pamjana horkiba mishama dum oi adubu ngasi haiba manglansing adubu marai chaithagre angang oingai matamdadi ai oiba manglan kayamdi dum leramme angang oingaida apawa sanaroi masu oininge imung manunggi awana dasu dum khangna dum lai imanaba sanaroi mayamasu pullaga harau na nuai dum lakiba punsi amasu oi adubu lainajina naraba matungdadi aigi wakhal pukning thajadana dum phonggiba ma dum oi Siga sagonaraba matungdadi ai ithanda lainingba aigi isung imanabagi marakta lainingdaba imung manungga londinaningактaba asigumugi punsi mahingamda dum hingaga dum lakhi sana khonabada pukning changaktaba aigi nisaduna hakchang solakiba asigumma mayam aina thamgiba asa mayamasu dum tamtamna dum kairakhiba adudagi pukning wakhal sontharakpa manglan marai chaitharakpa tauru khudimmakta mai pagaktaba sina aigi punsi mahing oirakhi Mahi masingda pukning changaktaba asama iu uraktaba dugumba punsi mahing amadum oirakhi aigi nisado phangnaba honarpa matamda nungna yadaba thabak thorum mayam ama pangthorakhi nisha sina maram oiraga aina tawdaba thabak thorum khudimmakta khangna amang ata mayam adum tholakhi isa je marai chaithare khangna nisha je toge lepage habagi wakhalon si khankiba leite asida natana aina nisha si maram oiraga aigi imung manungjina ware haibukta nisha si thadoge habagi wareba si lawgiba ngamkhide adu yongna aigi wakhal khanbagi shakti adu ngamba lekhide yamna nungaitaba tangkak amana mi ema oina poluraga afa fata khandaba ngamdana sum leyaklaba kan nungaitaba thodok kaya ama dum tholakhi hairiba punsi mahinga sida matam khara dum ungaga dum lerakhi adubu ngasi di nisadagi khara lapna leyaba matamdadi afafata karino khara khandabadi dum ngamle ishagi hojikti dum afabna karino fatabna karino habda dum khantoga khagadi chatpadi dum ngamjarabe Mayai kaba chinjak sizinaba singi pukning wakhalda ayamba matamda sheranaba aranba wakhal kayana koishinduna adumak leibadagi punsigi lambibu chumna chatpa ngamhande masina maram oiduna masagi wakhal asum hena soksilaktuna mamai thangda khunaida chanapam khangdraba mi oirai Masamak mayai kaba chinjak charambadagi faglaklaba uripok sinam lekaidagi sinam bandamna Akasbani Imphal-gi pau kangbuda asumna phongdorakli Aishu hana nisasina mamioi amani nisasina mamamora kanda ngasagi aingonda nisasina mamora kanda pukning wakhal je tuki matik hongwa asumagi punsi amada isu oirakhi matangi matungina inkhalakpana maram ora kanda mayai kaba yam phatraba chinjak ase isu amur anir pairubadagi haitare test tomingubadagi aisu drug addict ama haibadunum oirakhi drug addict oirba matung sidadi ngasagi aigi punsigi oiba aigi lambi simdi pura tongan gre aduga aigi wakhal pukning changsimadi ngasagi afafata khandaba ngamaktaba atuki matik aingonda isagi ta oiba khalakpa mikup ama haibadunum oire khudam oina harakanda ngasagi pukning wakhal je atuki matik ngasagi isagi ta oiba khalakpa ngasagi ni saji sahura loire adagi aigi wakhalon yam phattaba mayama sum loinara sum lae lakpaduna mamora kana ngasagi yumgi posaina singba ngasagi pasana singba awana kam udabida ngasagi ai sa sahor lore habagi loina ngasagi ingonda ni saje phangnabai damukta imungda leiba posaina singba pasana singba noina huralaga lakpa aduga ai gi saduna num saraga num len giba mayam miku mayam num drug addict manung sidai tare ai ni sa saringa manung sidan sigumbagi kenojen thengnara lakhiba ai tare asida natana ngasagi aigi oiba haitare ko ngasagi ni sase phangalore habagi kokta chum leirakona mamma kana ngasagi aingonda aigi punsi se atugi matik career ni khangde adagi aigi oiba friend circle ni khangde aigi oiba
ꯑꯣꯏꯖꯕ ꯌꯥꯕ ꯀꯥꯟꯅꯕ ꯌꯥꯕꯁꯤꯡ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯗ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯍꯤꯡꯕ ꯌꯥꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯦ ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯤꯁꯥꯁꯤ ꯂꯥꯏꯆꯨꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯤꯁꯥꯁꯦ ꯁꯨꯝ ꯆꯥꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈꯤꯕ ꯅꯤꯁꯥꯁꯤ ꯑꯗꯨꯝ ꯆꯥꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯤꯁꯥꯗꯒꯤ ꯉꯁꯤ ꯂꯥꯞꯅ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯩꯅꯣ ꯑꯗꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯀꯩꯅꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯑꯐ ꯐꯠꯇꯅꯆꯤꯡꯕ ꯁꯤꯡꯁꯦ ꯑꯗꯨꯝ ꯈꯟꯗꯣꯛ ꯍꯥꯏꯇꯥꯔꯦ ꯑꯐꯕꯁꯤꯡꯁꯦ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯑꯩꯅ ꯑꯋꯥꯕ ꯄꯤꯔꯝꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯄꯤꯗꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯈꯩꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯁꯨꯝ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯐꯝ ꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯤꯡꯒ ꯋꯥꯏꯊꯨꯡꯅꯕ ꯊꯣꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯧꯔꯛꯄ ꯒꯥꯔꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯅꯪꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯈꯛ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯂꯣꯠꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯊꯣꯛꯇꯨꯅ ꯐꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯂꯥꯏꯆꯨꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯏꯁꯥꯅꯤ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯅ ꯃꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ 12ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗ ꯈꯝ ꯊꯦꯡꯅ ꯍꯤꯗꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯡꯖꯤꯜ ꯊꯥꯅ ꯌꯥꯎꯕ ꯉꯝꯅꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯕꯒꯤ ꯆꯩꯊꯦꯡ ꯍꯟꯊꯍꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ आकाशवाणी इम्फालगी पाउ कांगबुना लेप्तना संदोकचरिब थौरम मिटकप थोकलसी 6 तांककता लाइचुरबसिंगी पुक्निंग वाखल लोइजरे थौरम पुथोकपा थोकचोम जोगेंद्रजित थौरमसिगी अइबा मसुंग लानथोक सकिबा ngangom किरण Same